Mi lainadrba kuki gi yumani mai chakre pawasi ngasi nungthil phongkhiba kanglei paki maira pawse dagi lokhot sevane ngarang midang pung mangaga minute kunlom taba matamda Imphal East ki Haingang Police Station gi manungsan na lamlong gaida leiba mi lainadrba kuki yumani mai chakre haire mai adu mataw karamna chaklakhiba nu haibagi maram khangba ngamdre mai chakbagi paw hek phangbaga manak adwaida leiba mioi singna Manipur Fire Service ta pau pibadagi khulai thuna Fire Service ki kangbu laktuna mai kanbagi thabak chathakhe matam chana mai kanbagi thabak laukhatkibadagi thangnana leiba yumsingda amanga ta thokhide yumani mai chakhiba siga mari lainana Haingang Police Station na case ama laukhatuna thijin humjin bagi thabak chathaba hokre haire panchayat ki member sing appoint tawrakpa yaba ngamloi job card holder sing pawasi ngasi nungthil phongkhiba pawnil khol pawse dagi laukhatsavane Khundrakpam Gram Panchayat Ward number 2 da hanadagi elected member waina leiriba Khaidem Pakpi gi mahutta inaw na mahut ama member ni haiduna District Administration Imphal East District na Mars ki tang tareta thokibo order ama na hablaklei Manipur da democracy gi fajaraba masak mangal lagi haiba matagum panchayat ki member sing appoint tawba si tasyang na yaba ngamloi ngamlaga di District Administration ama de lainga kasi na panchayat election waina tawbiyo Hauji matam sang na election tawdabida matam helaga lairakpadu matam helaba member sing na achouba chawkhat thaurangi daita lawduna lakhibane loina na order asi athubada handoktuna panchayat election oina tawbinaba Khundrakpam Gram Panchayat ki job card holder sing na phongdorok le